BJP की बूथ लेवल दगी हौरगा पार्टी असगी MLA अमसुंग मिनिस्टर सिंगना मणिपुर मियाम की दमक करिसु तौबा ngamdrabanina pham thadokadabani haiduna ngasi thanga samukolda Chief Minister N Biren Security Advisor Kuldeep Singh amadi BJP Manipur gi President A Sadagi mitam saduna mai thakrai Kuki Singna Linthoi ngambi amasung Hemanjit hatkibagi mayokta thanga samukol maira paibi amadi naya club na sinduna miyam gi oiba wakan mifam amasung ifiji mai thaba duga mari lainana haubizam hema kaubi maira paibi amana phongdorakpada chahi nauriba mahairoi ani tamchina hatkibagi thowang adu thanga samukol gi maira paibi amadi naya club na akan mamongda condemn tawi mihatpa sing atuba matamda पुथोक्तुना मतिक चाबा चैराक पीगदबने माहिरोय अनि हातकिबगी मतंगदा पेंदबगी खोलाउ लाउदुना खोंजंग चंगसिनकिबा माहिरोय सिंगदा RAF ना सथकिबा थोंग अदो तसेंगना यानिंगदे मियामगे खंद्रबा लेंगाग असे हौजिकति लेरुबगी कानद्रे मरम अदुना चीफ मिनिस्टर याउना मिनिस्टर MLA अमदे BJP बूथ लेवल की थौमी सिंग मॉडल ग्राउंड दा फम थादोगदबने हाइदुना महांगना मखा तारखे Singi lamda kuki singna hong na nongmay paidana tawning bada tawba kamning mamatam da kapa haning mamatam da hatpa adu gumba kaya matawba da di mo una khangna usinna da khangina da na laithokpa ngame ai khoi gi tambak sida di kari gumba pen da bagi kholaw masa ma khatang lawba matam da onsen du na yekna ba ma da landa ba dong na landa ra kan da tawri ba pose kari maram gi no ai khoi mai sai haibab jati se muthat pa ma bra sine khoi na hangjaningi se